ngasi state asida atuki matik thamoi sokninga weba masum yamna nuaitaba paung kutang update memna thamjage hujik social media su viral oiriba pawmus oiri Khoupum Chatpa Lambida oiriba zojan tekte accident thokpagi Thambalnu higher secondary school yaripok toki mahiroi manga shire du asiba masing helakpa yari hari amaromdana study tour sakhiba mahiroi sing tongba bus adu long side tubung manakta singdagi on thabadagi mahiroi manga laikhitabani kunga manga hena soktuna laikatnari aduga mya hojik phang social media ra thaganarapa post ki matung inadi laikhitabagi masing je hengalagi myam punna anoba update ngamina senisu myam phamna thamjari ngasi phongkiba tongan tongan pa manipuri sifong singdagi maroibi ipau sing myamna thamjagi ahanmada saina gi apunba mi singi sada humfu covid naraba yai miyoi million ke ama covid na saina da sibi gi oithokpa leiri export saina da covid 19 ga athingba komthokraba matung da leiba da covid sandokpi gi sang asi anga ko phangna hengalakle saina da leiribo hospital ayam covid nabagi patient sing sandre epidemiologist singna phongdokhibada saina gi apunma mi singi sada humfu aduga malem gi oina sada tara lakaduriba tha hum sigi manung covid naraba yai miyoi million kayamana covid na siraba yai hairi Beijing gi designated crematoria da hawkiba numit kharani asida covid 19 na adunu sibigi masing asi angak pafangna hengalakli saina gi capital yauna mafam kyara covid laisat paksana sandorokli Beijing gi oina di hawkiba November taraga mapandagi na kunga taruk fawbada miyoi mari covid na laikidabadagi hawju faw mi sing hengalakpa leitri saina gi capital Beijing gi nongpok thangba sidai da leiba Beijing Dongjiao crematorium da covid na adunu sibigi poloibigi masing asi angak pafangna hengalakli Dongjiao crematorium asi Beijing municipality na operate tawni hairiba crematorium asi da nongmada asibak sang sani gi mathakta poloiri masina crematorium da leiriba staff sing overload oiri epidemiologist singi matung inadi Beijing da leiriba crematorium sing asi nongan badagi numit taba fawol leptana covid na siraba singi poloibigi sang asi hengalakli mok sing overload oiri amasu miyoi lising ani hena crematorium asida poloidana hausi hausi leiri haukiba sahi ahumlongi matam asida sainada zero covid lehna yamna kan honarabasu hauju phaw mai pakpangamdana leiri covid ki athingba laukiba sinasu mishimina gi sanga si hengalakli tha sigi hawalakli sarukta Beijing emergency medical center gi maikeri gi phibam yamna luraba anaba sing khakta gi oina ambulance call tawbu yagan hene su phongdokibani adubu mawangi matamna sangsatta ambulance call tawbu gi sanga si lising ma oirambadu hojikti lising kunthra gi mathakta hengalakli Beijing gi crematorium sing da covid na sibigi masing asi angak paphangna hengalakpadigi police amasum security guard sing na crematoriums adugi wangbada ngak sienbagi thabak sathari journalist sing crematoriums adura sangbada athingma thamkhre crematorium aduda asibak sang kayama drop tawna yamlaba ambulance sing koina tharaga leiri laikhidrabagi imung manungi miyoi sing na crematorium adugi akoibada kap lawb gi khonjel tab phangli China da covid na naba masum sibigi masing asi leptane hengalakpadagi Chinese authority ki maikedi city da leiriba hospital sing covid ki bed hengat hanba amadi fever screening clinic sing sabagi thabak yamna kana sathari intensive care unit amadi atai treatment kya hengali China da covid laina paksana sandurak pasina leiba adu economy da sauna akaiba pire World Economic Singna survey tawbiki report amagi matungina satliba December tha sina hawkiba sahi English singa niga taraga humdoi gi matamdagi khwaidagi hena China gi economy da saitheng piba haibadu oire industrial activity kya saitheng piri hairen su pawsina makhatana phongdurakli atopa pawmana Russia na annex tawkraba Ukraine gi region mari gi phibam yamna khudong thiringai oire Putin Russia na Ukraine gi energy sing drone attack sa takraba matong na Ukraine gi makedigi NATO gi alliance sing digi anobu khulai kya demand tawbusina Russia namdun annex tawkraba Ukraine gi region mariasi yamna khudong thiningai oiri haina Russia gi president Vladimir Putin leba adu gi service de numita phongdukre Putin gi makedigi Ukraine ga taina gi Russia gi border sing da security gi phibam kankat hanana bakankhre Russia da namdun annex tawsin kraba Donetsk amasum Luhansk people's Republic ki phibam yamna kudong thini awari Kherson amasum Zaporizhia ki phibam su yamna kudong thini awari
ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2018ꯒꯤ ꯃꯇꯨꯡꯗ ꯄꯨꯇꯤꯟꯅ ꯕꯦꯂꯥꯔꯁꯇ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯃꯤꯂꯤꯇꯔꯤ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ ꯑꯗꯨꯕꯨ ꯕꯦꯂꯥꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯐꯥꯕꯒꯤ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯃꯔꯛ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯍꯥꯏ ꯀꯃꯥꯟꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯦꯄꯤꯇꯦꯜ ꯀꯤꯌꯦꯚꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯃꯤꯀꯥꯖꯤ ꯗ꯭ꯔꯣꯟ 28 ꯄꯥꯏꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯅꯨꯡꯗ 29 ꯀꯥꯞꯊꯈ꯭ꯔꯦ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡ ꯈꯔꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯀꯣꯂꯥꯞ ꯔꯤꯖꯟꯗ ꯂꯩꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯕꯦꯂꯥꯔꯁ ꯌꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯕꯦꯂꯥꯔꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯀꯥꯁꯦꯟꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯕ ꯑꯗꯨꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯊꯥꯅꯕꯒꯤ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯅꯧꯍꯧꯅꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯂꯥꯔꯁ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯔꯣꯜ ꯂꯧꯍꯟꯅꯤꯡꯕꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯑꯗꯨꯁꯨ ꯕꯦꯂꯥꯔꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕ ꯄꯨꯟꯅ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯃꯤꯟꯅꯕ ꯑꯃꯗꯤ ꯖꯣꯏꯟꯠ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯗꯤ ꯌꯥꯅꯈꯤ ꯕꯦꯂꯥꯔꯁꯄꯨ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯑꯦꯕꯖꯣꯔꯕ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯩꯅꯥꯒ ꯎꯪꯈꯠꯅꯕ ꯆꯩꯔꯛꯇ ꯏꯟꯗꯤꯌꯥꯅ ꯑꯅꯧꯕ ꯃꯤꯁꯥꯏꯜ ꯑꯃ ꯍꯥꯞꯆꯤꯟꯒꯗꯧꯔꯤ ꯆꯩꯅꯥꯒ ꯎꯪꯈꯠꯅꯕ ꯆꯩꯔꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯀꯤꯂꯣꯃꯤꯇꯔ 150ꯗꯒꯤ 900 ꯐꯥꯎꯕꯗ ꯂꯩꯕ ꯇꯥꯔꯒꯦꯠ ꯀꯥꯞꯈꯥꯏꯕ ꯉꯝꯅꯕ ꯁꯛꯇꯤ ꯆꯦꯜꯂꯕ ꯕꯦꯂꯤꯁꯇꯤꯛ ꯍꯥꯞꯆꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯔꯣꯀꯦꯠ ꯐꯣꯔꯁ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄ꯭ꯔꯄꯣꯖꯦꯜ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯂꯦꯚꯦꯜ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯗꯨꯅ ꯔꯣꯀꯦꯠ ꯐꯣꯔꯁ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯟꯗꯛꯇ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯆꯤꯐ ꯑꯦꯗꯃꯤꯔꯦꯜꯁ ꯑꯥꯔ ꯍꯔꯤꯀꯨꯃꯥꯔꯅ ꯄꯟꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯖꯦꯅꯔꯦꯜꯁ ꯕꯤꯄꯤꯟ ꯔꯥꯋꯠꯅ ꯕꯣꯔꯗꯔꯗ ꯌꯦꯛꯅꯕꯁꯤꯡ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯔꯣꯀꯦꯠ ꯐꯣꯔꯁ ꯁꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯃꯤꯁꯥꯏꯜ ꯑꯗꯨ ꯊꯪꯅ ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯐꯣꯔꯁ ꯑꯁꯤꯅ ꯑꯦꯛꯖꯤꯕꯤꯁꯟꯁ ꯑꯃꯗꯤ ꯏꯟꯗꯛꯁꯟꯒꯤ ꯊꯧꯑꯣꯡꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯀꯤꯂꯣꯃꯤꯇꯔ 150ꯗꯒꯤ 900 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯁꯥꯟꯕ ꯄ꯭ꯂꯦꯌꯔꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯁꯣꯂꯤꯗ ꯄ꯭ꯔꯣꯄꯦꯂꯦꯟꯁ ꯔꯣꯀꯦꯠꯁ ꯃꯣꯇꯔꯅꯤ ꯃꯤꯁꯥꯏꯜ ꯒꯥꯏꯗꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯃꯇꯝꯒ ꯆꯨꯅꯔꯕ ꯃꯈꯜꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯗꯤ ꯑꯥꯔꯠꯁ ꯅꯦꯚꯤꯒꯦꯁꯟ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯦꯕꯣꯅꯤꯛ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯥꯂꯤꯕꯥꯟ ꯑꯐꯒꯥꯟꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯗꯨꯀꯦꯁꯟ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯐꯒꯥꯟꯗ ꯁꯥꯁꯟ ꯇꯧꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯆꯩꯔꯣꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯗꯨꯀꯦꯁꯟ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯋꯥꯆꯀꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯑꯣꯒꯁꯇꯒꯤ ꯇꯥꯂꯤꯕꯥꯟ ꯑꯐꯒꯥꯟꯗ ꯁꯥꯁꯟ ꯇꯧꯔꯛꯄꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯁ ꯌꯥꯎꯅ ꯕꯦꯁꯤꯛ ꯔꯥꯏꯠ ꯀꯌꯥ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯃꯇꯥꯒꯤ ꯅꯨꯄꯥꯁꯤꯡ ꯌꯥꯎꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯕ ꯌꯥꯎꯅ ꯅꯨꯄꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯀꯥꯁꯇꯔꯁꯤꯡ ꯌꯥꯎꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯃꯥꯏ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯑꯣꯔꯗꯔ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯆꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯊꯝꯖꯔꯤ